mama mapagi manang na aba mama mapagi blessing phangba angang haibasi hiram khudimokta mathau na laigani maringjel laigani mi khudimok situation khudimna thengaina bangamagi will power ji adumaina laigane ba the Mityeng podcast po Mityeng tabi di bagkhoy pumnamag po taram uksabaga kanya ni kai kuno bochari yamba hoy mamangi episode sing yeng hongdriba mioy singi khallaga adi mamangi episode sing khangna bagi damakta haipet recap macha amtang yamba bi tham mamangda akoina haibise akoi angang singda akoina moina hongaiba behavior adagi moina utliba attitude magi wakalon khudimaksi mana haurakpa karakpada magi surrounding magi yumlon kairon naba adagi magi imung manung magi family adagi surrounding sida mana uriba tariba khudimaksi magi subconscious mind sida brain sida magi mabukning sida changra kanda adumak mana na reflect away haba hadi ma afaboy gana afabo reflect away fatta boy gana fatta boy na reflect away angang sigi magi brain ji projector ni haina lawraga zu mana kapthoraiba mangani reflect awraiba film duneba magi attitude behavior haije tadi projector du da script tawriba direction pisaliba mage producer du di kanano magi mamani mapani magi parents tune mana uriba tariba surrounding magi akoiba gi ngasai gi mo na mai piraiba impact tune mai script haije sumaina hambagi hambagi recap ta sumaina thamjagre okay ngasigi anisuba episode koigi tamjari basi koi mamangi episode ta so haibi kiba koi parenting haba angangi koi career behavior my character sengpat pa matabda yamna mathau tari ba koi parenting haiba sigi topic si amkha su sangsil laga koi emotional attachment koi mama mapa sing marakta angang sing mamang da haidare moi ga loina ba matamda yamna nungsi chanana loina ba natraga yam khana chaina koi pot am angang macha da khoi mami tahan masina thori ba phatta ba aduga kamai tarogadi afaba ama ohen kadagi haibagi tangda yamani asumane hojik mama mapana khanaba chainaba adagi no hek ngamadagi launaba adagi even funaba bo yawba adi fajadaba wahai wata suma mayang khak imung sida adum toina taba angang singdu mabuning sokwa dagi mamanaba mayam minak tilakanda habit mayam ga mamanaba mayam ga habit tongana tabagumba suma mayang khak leire adubu mama apa yam nusinaba mata oiba ngasai nusinaba gi saglon mayang khak masagi mikmangda uhanba ngamba mama mapa yamna yam positive mood tan leiba mama mapa ngai masa ngai je siji aduki matik moizu wakalonji angangi wakalonji nungai moi physically mentally moida yam healthy oise aduna healthy brain du oyabanina maji na da yektaba masamu phaba haiba angang aji adum oi mana gyan tarakpa wakan khanbang ngamakpa timing saida sijiki sin mayam je mama mapa da gi kaigumba uta gadi aduna moida yam confident leiba adagi moina haidi moina yam happy oiba yamna positive oiba mood angkhak moigi wakalon da angang sida leiba aduna mama kana mama mapa gi manak nakning baje moigi wakalon da dum lei haidi ima baba na satlaga sumaina haidi moidi emotional attachment du mama duga mapa duga jo duki matik naksanara pai tare ngasai positive oiba mood angkhak na moi ngasai ichel oi gramina ko adui potu ta lakwa moji self confidence yam wangani adagi moji yam creativity adagi yam innovative oineba angang jingje kedoboino maramdi ma sai brain du da ngasai feeding tawriba adagi moin uriba tariba brain du da changhaliba mayamji yamna positive oiba afaba adagi hek uriba tariba mayam du brain da kanaba physically mentally yamna healthy oiba yaba feeding tawba haitare samna hakandawa afaba ngada feeding tawamina masai physically mentally wakalon do adum yamna budi loksing leiba adagi yamna innovative oiba angang ka oiba aduna confident leigani adagi emotional attachment si yamna leigani adi mama mapa gi mabungi khangbiba mama mapa duna zu masajing gi mabungi khangbiba madamni close relationship ama lakadani ba adudigi lambiduna de hiram ama tathok tasin tawnabada amata oiremena understanding tawbagi changji hengkatpa adagi moji
mama mapagi manang naaba mama mapagi blessing phangba angang haibasi hiram khudimokta mathau na laigani maringjel laigani mi khudimok situation khudimna thengaina bangamagi will power ji adumaina laigane ba aduna Napoleon hame Napoleon matik chaba afaba mama ma piu ai prithibi joy togen haimi pose kamai athaje na phajaba statement ne wal gi oina mi pum kuding magna aina ba afaba imam tang bibiu ai prithibi joy toge man haimi ba concept afaba mama ma piu prithibi joy toge haije sense mama aduna masa dugi damakta sha kayama property kayama mai luxury oiba kayama puthoga sana lupa kayama puthoga masa dugi maning thungan bangamba masa dugi pena ba tawba masa du atuna kan da treat tawbagi sense to nati adi mama aduna masa du yamna positive oiba lambi khakta influence tawba ngamba pull up tawba ngamba adagi inspiration piba ngamba motivation piba ngamba inspire tawba thauna linjen suma mayang ka suggest tawba ngamba inba ngamba dungi lambi da singkhatpiba ingkhatpiba ngamba mama do adu mama leiba matik chaba mama afaba mama ni adumba mama ma piu pitri joy tawge haibaje Napoleon na sumaina thambira meba yam phajaba wafam ne mipum khuding mangna yanaraba aduga hajik mama mapa jingi marakta yamna khoigi khana chainaba angang ji mamangda ta di amaga nuksinadaba adi imungji kangkhong chaibagi fibamda leiba angangsing makoisu loinamak fatte haibadi yadi sam kharadi dum ai adugo masing tangsidadi kamaina thami hojiki akoina society sida yamna toina uriba yamna toina thoiba hena masing yamna leiriba problem kangni mama singje amaga mot tinaraktaba amaga mabukjen khoijen manaraktabduna maram oirakana mai apamba aningba tawnarakuduna maram oirakana thnaba chainaba adagi saunarakpa adagi imung mahi langakpa kongkang saiba haitare ko adagi launaba adagi yamna phajataba dirty oiba wahai wata da word singda koi kanna sangkatlaga ngangnaba khotnaba sumaina sum toina tawraiba imungduda horakpa saurakpa angangji maji psychologically ma yamna effect taweba haidi magi mabukningduda gyan tarakanda angangduna halakadoije aki akhang nangba adagi moida threaten tawba masa matomda pakachaba thakachabagi psychological effect ang khakla aneba aduna masai angangdugi mabukningda khandoije mamaduga mapaduga toina khanare toina saunare atadi angangduna hatred oiba yaningdaba nungsidaba panjadaba mamani khangdi mapani khangdi amadi yawganeba mama oigera mapa oigera aduna mama mapaduga ju mu khana kanda mu macha da haiduje as napa maki sakta na pokpa macha bu kayam phadoino nama maki sakta magne de macha maki sakta magne sumana chingba what mayam cha haibireba matamda moi angang je tugi mati masi low oijai aduga magi yam hatred oiba aggressive oiba wakalo nang khaglai aduna sumana taise wari daga sumana taise ngasai angang jina yam aggressive oiba pose sigi lambis dagi sigi process dagi lai aduna mama pada adu tawrame ada tawrame adagi phurame sairame tohoidaba kaya ama tawramaga mama ngasai masaji lotki khotki kain tawbagi pau mayang kak tai potaga kanana jendaga changbagi wari mayam khabar da pau da mayang kak thenare sigi pose keno mama mapa ka yamna mot tinaraktaba chanarakaba yam hatred oibado kaide yong lai ngasai moi khanaram ba chainaram ma ping adagi angang du smaina brain du smaina growth to la badan mo da aggressive oiba adagi yam hatred oiba pot ang kang lak pane sigi pose hayeng angang ni saura kanda matom da yamna blame bale moje as aigi imai pa di aduni adagi imana bagi imai pa na aduni aidi ngasai sigma imung da pokjabani sigma imung da saurakpani aidi kanadaba aidi mayangga mimanaba ngamjaba imai pa matik samde kain haibana chingba mayang kak blame tawjarga masana masaje ngasai indhajai makhada chingthajai ba aduna yamna separate oiba da yamna lonely oiba yamna self confidence yamna nemba angang kak sumaina oigale adu yam moji aggressive yamna oiba heli aduga ngasai mama mapana saugidra adagi sairakadra ngangakadra na yamna kijaiba moina haidi moina angang oiringai matamjida aduna oidaba ngangba adai minamba ngangbaje
yamna adagi dum haire hatare masa matomda chance to haidi aina tawroga mama na sairakadra furakadra ngangakadra haira ma di tawningba kanoma thabak mayama wakhan mayama khalam duni ko ngang na pamjani na moi hawak karakpagi angang na jidi moi apamba aningba angang da moi maning tamjaraga moi di nungai jabani adu mama pa na sawgadra ngangkadra na adom na sum thaidoga maji adi naronda adagi oidaba namthak kaya ama sumain sum haire ebako adu si pose kai deno nasai mama mapa ji yamna emotional attachment laitaba understanding lainadaba amaga mod tinaraktabadagi khanaba chainaba imung mahi lang ba imung da hawak pa angang di sumain tawi adu da mo aina mu ani subda hanimi je ngasa haujikan gi angang ji yamna confident wat pa adagi akoi atop lam jinga compare tong matamda akoi maitai masa haitare hisi confident yam wali stage tholakpa matamda mimang tholakpa matamda adagi interview mayama thengaina rakpa matamda moji confidence ji yamna self esteem ji yamna low oiba confident yam nemba si pose kai dagi oiba yai na sum haikan koi parenting da ju haiba yare schooling da ju men oina ko moina angang jingje para phadaba matamda phan mathakta lepaga puba saiba adagi फलदब वहाई वता हाइबिबस नंगदी ओइरोय लाइतम तु फेल ओयगा नंगदी क्लास मथंग क्लास कांगमदना अदुम लोसलदौनी हाइबना चिंगबा अदगी मामा पानाजु अंगांग दु पैखा मार्क नेमा कांदा अथीबो वहाई हाइबिबा ओइ नंग ओइ लाइतम तोथोने ओइरो पारवेदवा वथी वरेम तौदना पैसा तिननी नंगबो तमुनु लाइकाजे हाइबना चिंगबा मयांग खक अंगांग न सुम तापीबा सुम हाइबिबदो हाइजनबिबदो अदुमाइना अंगांगजी मोइदा mentally moida effect laiba moi thamoi sokpa thamoi naba wakhanda nuaitaba emotional mayang ka laibo potuna maji aiji kemta tawdana mingonda kemta haidana itomda laijaba lonely wena laibajin aiji safe side oirabra na ngasai angang jingi sumaina khaleba haidi aina kaidoragadi si tawrogadi ojana kari hakani imai pana kari hakani moda haidi mindset the victim mindset nga maina popoto aduna ai kem tawdraba kem ngangdraba ai kemta ai machi lengdana sum lairagadi ai kanamta nganga aroi kanamta ngun saira aroi haibo pot ki wakhalon jida maji lonely leraga masaji safe side oiraboi khanjareba adamai sum angang oiningedagi sum hawrak karakpa sum chawragadi magi mimang thokpagi adagi yamna personality wangbagi yamna confident leibagi guts leibagi woto haidi man hawakpa matamda adugi platform du da lepaga ma kemta toroktra chalaktra adugi confident no ambu laitreba aduna parenting ga schooling ga je yamna maruoina thamjaninge sumaina angang ma semtokpa magi behavior adagi society jida yamna value leiba masang thokpa misak ama adomdongi angang isadu pukhatpige haitagadi si posi yamna maruoina thamjage okay aji yamna haibigi bida yamna aina ju amona hygienic ba amakak yawi sai angang singi mamangda mama mapa singna khatna boy ro chaina boy ro phasida boy wata haina ba matamda nama na po id mama mapa huldangang magi nupa sina mai mama haidi angang sigi mama jibu nama kya ko cha du kai mai ba wahi wata si sijina bujina sai angang sigi mindset dan sai mama na sai mapa ji huldaga ngang ta ga di mapa ji ba headed orani haidi usitta bagi mauda value handarakpagi ponam khak laani mauda aggressive oibagi habit ankak mindset ankak su mangonda sangibdo aduna mama mapaduna nomatraga nomadi ma sometime magi nungai dabam thok matamda angang duna sum magi wakhan da sum phumbaga pen da hatred oibada sum tungjallaga sum thamjangibdo aduna marom kanda chance haidi mapada khut thaba yabagi dagi machada ngasai machaduna mapadada tahoidaba thaba ma tawraga machadu yum thadoga chatkhibni khangde mangibani khangde sumaina thokpa yabagi chances se wangeba ngai mamaduna kana mapaduna machadu chai matamda mama pallaga mamage phattaba kya ama chingthoga nang nama si mama si muna pokoi machajibu nang kyam juga chaduna hana chingba every mayam lai ga tadi kano example mayam lai ga sumaina aggressive ohenba moida hadi tension yamda control tawba ngamhandabdu aggressive to ne helaktana magi negative emotion du mo impact toksalai minna sisna maram kanda chances yang wang leba mapa da khut tha ko yabagi adagi mama da du torame adagi mama da makhawi mele hamna jingbana mem thoide si australia na thamjai mane sugum basi yaringe koi tawdana bako
ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯣꯠꯅꯕꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤ ꯍꯨꯜꯂꯒ ꯉꯁꯥꯏꯒꯤ ꯔꯦꯁꯄꯦꯛ ꯋꯥꯠꯂꯛꯏ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯨꯠ ꯊꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯨ ꯋꯥꯡꯈꯠꯂꯛꯏ ꯑꯁꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯇꯣꯏꯅ ꯈꯟꯅꯕ ꯏꯃꯨꯡꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯒꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯃꯌꯦꯛ ꯇꯤꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯥ ꯀꯩꯅꯣꯗ ꯃꯥꯁꯤ ꯃꯃꯥꯟꯅꯕ ꯂꯥꯛꯀꯥꯟꯗ ꯏꯀꯥꯏꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯈꯜꯂꯝꯗꯕ ꯃꯌꯥꯝꯁꯤ ꯃꯤꯔꯛ ꯁꯨꯛꯇꯤꯟ ꯇꯤꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯤꯡꯗꯕ ꯃꯥꯁꯦ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯨꯅ ꯇꯤꯟꯅꯅꯤꯡꯗꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯉꯣꯟꯗ ꯅꯣꯡꯉꯥꯟꯕ ꯇꯥꯕ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨ ꯐꯖꯕ ꯄꯣꯠꯇꯤ ꯑꯃꯐꯥꯎ ꯅꯠꯇꯃꯤꯅ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯔꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯤ ꯁꯣꯊꯕꯗ ꯑꯣꯏꯔꯛꯀꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥ ꯇꯁ ꯇꯧꯈꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯄꯦꯔꯦꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯑꯉꯥꯡ ꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯗ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤ ꯎꯠꯄꯤꯕ ꯑꯗꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯎꯠꯄꯤꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯤꯕ ꯕ꯭ꯔꯦꯟꯁꯤꯗ ꯌꯥꯝ ꯑꯐꯕ ꯃꯃꯤ ꯇꯥꯍꯟꯕꯤꯌꯨ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯨꯠ ꯃꯣꯏꯗ ꯂꯩꯍꯟꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯣꯏꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯄꯥ ꯑꯩꯈꯣꯏꯗꯒꯤ ꯁꯤꯟꯇꯣꯛꯄꯁꯦ ꯁꯤ ꯃꯊꯧ ꯇꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯤ ꯄꯣꯏꯟꯁꯦ ꯑꯣꯀꯦ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯕ ꯑꯗꯨꯒ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯃꯨꯛ ꯏꯌꯥꯝꯕꯒ ꯑꯃꯨꯛ ꯇꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯟꯅꯕ ꯖꯔꯤ